Hello, my dear Naga leaders. Ngasi noi pelaba natro. Noigi thamoida ya pelaba natro. Harauraba natro. Kugigi ichin now taramari noina asok apan karishu yaudana thadok pikraba natro. Prayer tawraga thadok pikraba natro. Duga ngasi ekhogi Naga ichin ina taruk tudi kari maonga phange. Karino noina khalibase leader mayam noi karigi asuk thamoi pikro karigi noi nation gi damak khandi dabro noi paisa ke amuk charage noina asmuk parjage awaba khangbidribase akhoi yam thamoi shoe nungaite ngasi karisu khangdaba media da wangang bu soitaba ina phauso sumaina wakhan soklabnina thokliba imong thokliba family du du ki amuk wakhan soklamgani asiba hakchang adu fazana phangnadi phai adu sunate piece ta kak thoklaga mi amagi hakchang ba dumaina phangba habse imungi mi oy aduna imungi mi aduna ki amuk wakhan soklamgani habse ngasi UNC leader mya noigi nakokta minute amakhtang oirabsu khantho noigi imungda noigi sagaida thokiba tarabadi ngasi asumaina lairibase noi kaidau nungai dasu tumina lairoi adubo ngasi noigi imungda noigi sagaida thoktabagi maramna noina tumina laisinkhibani aduga noina kuki singbu karisu asok apanyawdana thadokhibadudi kari maramgino aduga ekhoi Nagagidi asiba hakchang oina adusu mina piece ta kaklaga pirae noi pelaba natro ngasi de amuka total shutdown tawre micham akhoi gi awaba karisu khangbiba laite noi ngasi de total shutdown tawre akhoi adu amuka ngak laga leire akhoi di lambi matai da thoklaga kaithen phammaga nongma gi chara talag leibani adubo noigi imungdadi leader sing noigi imungdadi asigumba leiramoi nongmagi chara talaga leiba kanasu yauramoi adugi maramna ngaside parja mayam aikhoida amuka wahalle karino noina tawribase iran se noina saugatpani noina tokhan gersu noigi khota loina leibni adubo parja khangdaba aikhoidi karisu khatnaba irang hoanba karisu laitabani adubo manungda lairiba achau asangsing ngasi micham aikhoina kapliba micham aikhoina thamoi kairibase nongma natrodi nongma noigi imungda su yaura oi haiba leite ngasi aiga ijati to manabasu nate sagai thoknabasu nate khangna chanaba misu nate adubo ngasi gi pause taba matamda aina thamoi soklebasu gumaina imung adudadi imungi miyoisingna imungi mama mapasingna imungi nupisingna kaiga doba thamoi do khallaga yam pende leader mayam awaba yaudana awaba machechu khangdana nungaige haibagi wakhalondo tawbigunu ngasi parja mayamna kappa khonjel imungsingna kappa taraga noigi thamoida kari harauba phawbro kari nungaiba phawbro asi bhakchang adu chumna phanglabadi asukki matik su okhan soklamro adubo ngasi piece ta kaklaga pirakpa haibase kuki chini na noisu hen malle Christian natro noisu Christian natro karigi adum sathina karigi adum minungsi yaudan hat bro mibo mayam media da wangang so haitabani media thok so haitabani adubo
ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯂꯛꯇꯕꯅꯤꯅ ꯉꯁꯤ ꯑꯩꯁꯨ ꯁꯤꯈ꯭ꯔꯤꯕ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ 6ꯀꯤ ꯃꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯄꯁꯦ ꯂꯤꯗꯔ ꯃꯌꯥꯝ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯅꯣꯏꯒꯤ ꯁꯥꯒꯩꯗ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯈꯟꯕ ꯍꯧꯔꯣ ꯅꯣꯏꯒꯤ ꯀꯣꯛ ꯃꯆꯥꯗꯨꯗꯀꯣ ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯒꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯅꯣꯏ ꯈꯟꯊꯕ ꯍꯧꯔꯣ ꯍꯧꯖꯤꯛꯇꯒꯤ ꯈꯟꯕ ꯍꯧꯔꯣ ꯂꯤꯗꯔ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯃꯇꯝ ꯅꯪꯒꯤ ꯇꯥꯝꯗꯨꯗ ꯈꯛꯇ ꯈꯟꯒꯅꯨ ꯖꯦꯅꯦꯔꯦꯁꯟ ꯑꯇꯣꯞꯄꯁꯨ ꯂꯥꯛꯈꯤꯒꯗꯧꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯏꯃꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯅꯪ ꯀꯔꯤ ꯈꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯈꯟꯕ ꯍꯧꯔꯣ